Nè đi đi. Tu masa lấy mau udah sih. Ai khang yêu. Mana? Chính Jin. Hai, hai tụi mình. Mà anh kia tôi nhìn kìa, nó khổ nó rồi nhỉ. 거의 느낌 아마. युवराज 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 सोने 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 पाओ सोने पाओ सोने पाओ चल युवराज चल 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 युवराज चल ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯣꯏ ꯃꯌꯥꯝꯁꯤꯁꯨ ꯎꯅꯕ ꯂꯥꯛꯄꯅꯤꯅꯀꯣ ꯍꯥꯏꯕꯗꯤ ꯑꯊꯧꯕ ꯏꯅꯥꯎ ꯑꯗꯨꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯣꯛꯄꯤꯔꯛꯏꯀꯣ ꯑꯗꯨꯝ ꯊꯣꯛꯇꯅꯁꯨ ꯆꯠꯀꯅꯤ पुदी नाव की चैनल दो मैं पुनः को तराम नोक्चरी आई गलोने न सूरज यावरे हाय सूरज अदुगा मथक्तगी सिबारन कुमथगे तौरिको ngasi blog se yam thina nungai blog oidoni karam matang no hai kana ai pangai degi nuksiraba athauba inau somen kumar ge family je laktoni ko magi family je laga makoi ga pullaga chan inau makoi myam ga ima ga pullaga ko akoi satoi je kai kai no hai bada chan ani ra hum thengna doi ngasi je thengna doi jene kai gina bada ichan gi mapu oiba sing ju handaki landa ima laiba ki dakna thawai thagi mangakli मरम अदुना इचन गैदुबु तसेंगना आइना नुक्सिजबा अदुगा उनरगा ngahakhtang oisu awa nungai tanaba aduga mabung makni haina khalhaningba masigi dangtani aduna adu ima khoiga punna hujik samaina ina chatpa phangdoje ichan khoiga koithoko phangdoje masi yamna nungai haba tare aina hainingai leita nungai haba tare aduna haukibadi hau khare le horiba akhodi nuksina na hingdaba yade aduna ichan singdubu हाइबदी उनरगा नाक्तंग वारी बताई सानारगा अखोय पुनमिनरगा सकमाय खंगनरगा लोइना मक्से फैमिली अमतनी हाइना खलननिंगबा म फौजबाय पुनिंगबको अदुना ममा खोय हुजिक लाखरे हाय अखोय पुंग 8 लानसिले 9 तारक्तोरेबको अखोय थोकपा हरने मोय लाकपा गारे मोय लाकपा खोय जर्नी हरने मोय लाकपा मखा ताप उचरागे मैम अदुबी ना दे tu masa lấy mau udah sih yo lo noi kailan hoki no oh situ mana kain no video sono kailan gino aku sih esa ka ni udra ha masam ga karta ima jaure aduga brother yawe somda ima manung da pham lai tu hen ga pai la he khoi gi yubraj se Yuvraj, hai, wow, lagi video masa yang tinggi, wow, mau hungkal lihat Yuvraj, kau nak lebih no, bobok na, kadang-kadang kaya tunggu no, mama na, ayi dong, tengok siapa free deh malah lebih deh, thank you so much mama, ayi kasih bang, ayi kasih. Ai ga sem ta nam bius ai ga sem ta nam bius thôi chị em một nấu thèn này đấy mời vào số này đấy anh ga số này này anh ga kisi ai ga sem ta nam bius ya một nấu số này Ai khang yêu. Mana? Sinang gini. Excel ni. Si mana? xin double XL Double excel. Dilo yang XL Oh, nanti itu sih ni. Ekon lagi lagi. Sebesar ni mama. Hah? Sino mana ada? Ah, lagi ke?
回头，我那我那我是啥什么呢？回头我那个，我这这这个。 एक्सेल नहीं 진짜 왜 하실래? डबल एक्सेल हाँ। 일로 얘기해, 일로 얘기해. लेटेस्ट ये आनी आईफोन ले लेके आईफोन ले लेके सबसे आनी मम्मा हाँ तेरे मम्मा आ रहा हाँ 똥아 수 똥아 네, 풀리려, 풀리려. 아 여기 나오는 거 Mayam ay na sililam man ibo ko. Imana silit to sung ay aroy na. Mama na pubilay niya nalit to yadra ma'am. Lit le. Taban no nora pukhai sina pikpa ni na. Mama. Poray jiga suras. Puk kaya top na matino kaya ma'am. Magi sa ikaw pa ito ma'am. Mapuk yaw device. Ato mapuk pudi yaw deo mana ko masali ka kang mali na ma'am. Ai được đi. Start ơi. Start số ơi. Mai mà xử lý áo rồi nó. Anh nên để cái một nâng. Mai đi lên mai đi lên tu. Đi lên con. À tôi xin mà thằng cái thao ra cái tao bây giờ cái mà cùng mà. shooting này, shooting cho luôn kìa. Hi ma'am. Hi. Cây làm giống thế nào? Ôi nó celebrity đi nào tum nào cái. Cây làm giống thế nào? À. Cây làm giống thế nào? Ai chơi nó gì? Tôi cái mình đi này cái tao của này. Khoai mình đã luôn ấy. À ini cái. Yang biar tu mình cái con bro. Ya, làm gì? Rồi, nó có xe. Chân đi. Puja puja phải sẽ mà đi đi. Phải dây post này. Saya mà nó nằm tu lên đi. Wow ta. Aduh lo ini kok kan cicat. Ah, bubuk belum tutup. Jinjin. Hai. Hai tụi xe. Mà anh kia tôi nhìn kìa nó khổ nó tàu cả. Jinjin. Hai tụi rồi. Quá khá năng tụi rồi hả? Lo sẽ nuôi đi lo. Quá khá năng một xe. Ai, mấy khá năng nuôi đi. Em có 거의 해로라 해로 거의 느낌 엄마 em à cây sáng cây lấy cây lấy hết cái nào wow hấp từ nè có gì nó qua lấy đi nè em ơi cây sáng gì à thì như nhún tôi luôn rồi nè nhún tôi luôn sao có điều này đi thỉnh cứu hayo thỉnh cứu hayo mấy cái gì post sao nhá phong như vậy nè kìa thì như à nó cùng một film mình cái này ba 너무 힘기시라 봐. 난가다 사이네 봐. 쟤 난가다 사이네 봐. 구군당한 거이 사이 봐. 나 이네.
아들이 하이동으로 떨어져. 짝지 그 이상 비싸게 하노? 그 이상 비싸게. 야, 상무에 떨어지. 부자리 아니래. 마라, 오고 생겨 비자니. 렌진, 하이 떨어져. 이번 선정 하이 떨어. 정우 이게. 바이바이. 바이바이. Nambol pada Colgate test sida kafam le asi yo bogana ai ngala sister sina yo ko pau hai bio hai bani ma sina khoi na ngak sida je khamba pokpa khamba to ku ge phona pau phau na la ai na khamba phang ja du he tap tana na oi le mani ha ta re adeli ma nge yo bogana kan na ma ni na ai ngala photo la tam ne tam si samai na ngong ga ai ta lo ma ke ni si khong tam kharao ko dim ta na kana Ima be bola ke bola ma ting진게 ting질래 속도니 마 속도니 मैं हम कोई चंद की मना के सट पर हो गए युवराज 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 सोने 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 पाओ सोने पाओ सोने पाओ चल युवराज चल 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 युवराज चल लाइक युवराज युवराज नंग मजक फजे है युवराज नंग मजक फजे है बा नंग फजे को सु युवराज थी ब्रो थी दे फजे दो बु नंग बाई थी तुन सिरा अच्छा यावरे दना किशन की जुम जावरे दना सोमेन nó ôm phải xin lỗi ơi give me your hand give me your hand giờ thì sắp rồi đó Ngồi mời em, cũng mà cô nó không u được vậy. Cô nó cũng qua này, xì có mày chơi. Tôi sẽ tới thu lực mọi người em. Cái tầm kia nó thu lực vào đi. Anh ta hầu như được con gì thế thì. Em xì có mày trông như trông. Nuksi bani na unavata re unai sin thi isan manak tala ke khalak bari kui re adu punna lak min ni ba ma ga tawra ga aduna mathang mathang adum lai hai da re na si ayute thulak padana ima khoi ga pul mai da khoi han ban khang da bani na ko mamang phok oho exam pung kya loi dono first to koi posabam da yore aduga ichan gi ming dei kai te loi khoi khamina si maram di aina su hana ta gi ba khaktani aduga face to face ichan budi thainau phangdi ichan khoi mamang gi video da khoi na pun gara matung da ko pau phona raga ichan khoi ga terms ai mamang da su hai gi bdani aina ichan khoi amano de thengna chakani na ko adu ichan gi ming se kai ko ai gi ming senga kham bandana
ꯊꯤꯡꯉꯥ ꯍꯣꯝꯕꯟꯗꯅ ꯃꯥꯏꯛ ꯊꯦꯠꯄꯤꯈ꯭ꯔꯕ ꯏꯆꯟꯅ ꯊꯦꯠꯈ꯭ꯔꯦꯀꯣ ꯑꯣ ꯌꯥꯅꯤ ꯊꯤꯡꯉꯥ ꯍꯣꯝꯕꯟꯗꯅ ꯕꯟꯗꯅꯥꯒꯤ ꯌꯨꯝꯁꯦ ꯁꯤꯁꯦ ꯑꯩꯒꯤ ꯍꯥꯏꯗꯤ ꯂꯥꯟ ꯃꯇꯥꯡꯗꯒꯤꯅ ꯕꯟꯗꯅꯥꯒꯤ ꯃꯁꯥꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤ ꯍꯥꯏꯕꯀꯣ ꯑꯠꯆꯥ ꯑꯗꯨꯒ ꯕꯟꯗꯅꯥꯒꯤ ꯍꯁꯕꯦꯟꯒꯤ ꯌꯨꯝꯁꯦ ꯏꯅꯥꯎꯒꯤ ꯌꯨꯝꯁꯤꯅ ꯀꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯍꯁꯕꯦꯟꯒꯤꯁꯤꯅ ꯃꯐꯧꯗꯥꯝꯒꯤ ꯇꯨꯃꯨꯈꯣꯡ ꯍꯥꯏꯅ ꯂꯩꯌꯦ ꯈꯨꯟ ꯑꯃ ꯑꯗꯨꯗ ꯑꯠꯆꯥ ꯑꯗꯨꯒ ꯏꯔꯥꯡꯒꯤ ꯃꯇꯥꯡ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯀꯔꯝ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯗꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯥꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯈꯪꯅꯤꯡꯉꯤ ꯂꯥꯟꯁꯦ ꯃꯥꯁꯦ ꯍꯧꯕꯗꯩ ꯑꯗꯨꯝ ꯆꯠꯄ ꯍꯧꯔꯛꯑꯦ ꯃꯥꯁꯦ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯅ ꯑꯗ ꯃꯣꯏ ꯐꯥꯔꯁꯇ ꯈꯥꯃꯦꯟꯂꯣꯛꯇ ꯃꯤ ꯂꯩꯈꯤꯗꯕꯗꯣ ꯏꯇꯥ ꯍꯣꯏꯒꯤꯁꯨ ꯑꯗꯨꯒꯤꯗ ꯃꯣꯏ ꯆꯠꯄ ꯌꯥꯎꯋꯦꯕ ꯃꯆꯤꯟ ꯃꯅꯥꯎꯃꯛ ꯆꯠꯄ ꯌꯥꯎꯋꯦ ꯏꯇꯩꯒ ꯃꯕꯥꯅꯤꯁꯦ ꯑꯗꯨ ꯌꯥꯎꯔ ꯃꯇꯨꯡꯗꯒꯤ ꯑꯗꯨꯗꯒꯤ ꯑꯣꯛꯁꯨꯗꯒꯤ ꯃꯣꯏ ꯑꯍꯨꯝ ꯂꯩꯈꯤꯗꯕꯗꯣ ꯑꯣꯛꯁꯨꯗꯒꯤ ꯃꯣꯏ ꯑꯍꯨꯝ ꯂꯩꯈꯤꯗꯕꯗꯣ ꯃꯥꯒꯤ ꯁꯣꯔꯥꯠ ꯌꯥꯎꯕ ꯆꯠꯂꯦ ꯃꯣꯏꯗꯤ ꯁꯣꯔꯥꯠ ꯌꯥꯎ ꯆꯠꯀꯦ ꯁꯣꯔꯥꯠꯅ ꯆꯠꯈ꯭ꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯅ ꯊꯥ ꯑꯃ ꯑꯃꯨꯛꯇꯪ ꯂꯥꯛꯑꯝꯕ ꯑꯗ ꯑꯩꯁꯦ ꯑꯃꯨꯛ ꯔꯤꯂꯤꯞꯇ ꯑꯃꯨꯛ ꯂꯩꯔꯝꯃꯦ ꯂꯝꯂꯥꯏꯒꯤ ꯑꯗꯨꯗꯩ ꯂꯩꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯩ ꯌꯨꯝꯗ ꯆꯠꯄꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈ꯭ꯋꯥꯏ ꯃꯇꯥꯏ ꯑꯃ ꯑꯣꯏꯌꯦꯕ ꯃꯇꯥꯏ ꯑꯣꯏꯕꯅꯤꯅ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯉꯥꯡꯒ ꯂꯩ ꯆꯦꯟꯕꯅꯤꯅ ꯁꯤꯗ ꯑꯗꯨꯝ ꯑꯅꯝꯕ ꯂꯩꯕ ꯁꯤꯗ ꯑꯗꯨꯝ ꯑꯅꯝꯕ ꯂꯩꯕꯀꯣ ꯂꯥꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨ ꯃꯥꯅ ꯂꯩꯔꯔꯣꯏꯅ ꯍꯥꯏꯕꯁꯤꯗ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯂꯧꯕ ꯂꯥꯛꯑꯦꯕ ꯂꯧꯕ ꯂꯥꯛꯑꯒ ꯑꯉꯥꯡ ꯈꯣꯏꯔꯝꯁꯦ ꯂꯩꯃꯤꯟꯅꯔ ꯃꯇꯨꯡꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯃꯤꯟꯅꯔ ꯃꯇꯨꯡꯗ ꯂꯩꯇꯕ ꯑꯠꯆꯥ ꯑꯗꯨꯒ ꯃꯥꯒꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯂꯥꯟꯐꯝꯗ ꯆꯠꯄ ꯃꯇꯥꯡꯗꯣ ꯑꯗꯨꯒꯤ ꯅꯪ ꯆꯠꯇ꯭ꯔꯤꯕ ꯃꯃꯥꯡꯗ ꯅꯉꯣꯟꯗ ꯎꯅꯍꯧꯕ꯭ꯔꯥ ꯎꯅꯍꯧꯋꯦꯀꯣ ꯑꯗꯨꯗ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯀꯩꯀꯩ ꯋꯥꯔꯤꯗꯤ ꯁꯥꯟꯅꯕꯤꯍꯧ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯠꯂꯝꯗꯥꯏꯁꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯪ ꯑꯩ ꯅꯤꯌꯔ ꯕꯕꯥꯁꯦ ꯂꯣꯏꯔꯒ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯜꯂꯁꯤ ꯁꯣꯝꯗ ꯀꯧꯔꯛꯑꯕꯅꯤꯅ ꯊꯥꯗꯣꯛꯄ ꯍꯤꯛꯇꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯅꯕꯥꯅꯤ ꯂꯩꯔꯝꯃꯣꯅ ꯑꯩꯈꯣꯏ ꯏꯇꯩꯒꯤ ꯏꯆꯦꯒꯗ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯔꯦ ꯑꯗꯨꯒ ꯏꯇꯩꯃ ꯑꯉꯥꯡꯈꯩꯁꯤꯒ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯗꯣꯏꯅꯤ ꯍꯥꯏꯔꯒ ꯃꯥꯁꯦ ꯆꯠꯂꯝꯗꯥꯏꯁꯤꯁꯨ ꯌꯥꯝ ꯇꯟꯅ ꯆꯠꯂꯦ ꯍꯥꯏꯗꯤ ꯑꯩ ꯅꯤꯌꯔ ꯕꯕꯥꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯌꯥꯝꯅ ꯃꯤꯁꯦ ꯂꯩꯒꯟꯗꯕꯅꯦ ꯆꯠꯄꯗꯤ ꯇꯜꯂꯦꯔꯥꯅ ꯃꯥꯁꯦ ꯍꯩꯅꯤꯡꯗ ꯆꯠꯈꯤꯕ ꯑꯗ ꯁꯣꯝꯗꯩꯗꯤ ꯀꯧꯔꯛꯑꯕꯅꯤꯅ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯆꯠꯈꯤꯕꯗ ꯃꯥ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯑꯣꯏꯅ ꯃꯥꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯆꯍꯤ ꯌꯥꯝꯗ꯭ꯔꯦ ꯆꯍꯤ 14 ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯩꯅ ꯆꯍꯤ 18 ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯃ ꯍꯟꯕ ꯆꯍꯤ ꯑꯃꯅꯤ ꯃꯥꯏ ꯃꯤꯡꯁꯦ ꯌꯨꯝꯗ ꯀꯩ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒ ꯏꯅꯥꯎ ꯃꯤꯡꯁꯦ ꯍꯥꯏꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯅ ꯀꯩ ꯍꯥꯏꯅ ꯀꯧꯏ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯅ ꯆꯤꯡꯉꯥꯈꯝ ꯂꯝꯌꯥꯟꯕ ꯃꯩꯇꯩ ꯑꯗꯨꯒ ꯌꯨꯝꯗꯅ ꯑꯇꯣꯝꯕ ꯍꯥꯏꯅ ꯀꯧꯋꯦ ꯏꯃꯥ ꯍꯣꯏꯅ ꯕꯕꯥ ꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯀꯌꯥ ꯁꯨꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯣꯏ 5ꯅꯦ ꯅꯨꯄꯥ 2 ꯅꯨꯄꯤ 3 ꯃꯥꯅ ꯅꯨꯄꯥꯗ ꯑꯇꯣꯝꯕ ꯑꯣꯏꯕ ꯃꯈꯥꯗ ꯃꯆꯟꯅꯨꯄꯤ 2 ꯂꯩ ꯅꯨꯄꯥꯗꯅ ꯃꯥꯅ ꯑꯇꯣꯝꯕ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯗꯨ ꯊꯧꯗꯣꯛ ꯊꯣꯛꯄꯗꯒꯤ ꯏꯆꯟꯅ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯊꯧꯗꯣꯛꯇꯨ ꯊꯣꯛꯑ ꯃꯇꯨꯡꯗ ꯂꯩꯔꯝꯃꯦ ꯀꯩꯅꯣꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯝꯕꯗꯒꯤ ꯁꯣꯔꯥꯠꯁꯦ ꯂꯣꯏꯔꯀꯥꯟꯁꯤꯗ ꯏꯔꯥꯡ ꯈꯠꯆꯜꯂꯛꯑꯦꯅ ꯇꯧꯕꯗꯒꯤ ꯑꯃꯨꯛ ꯑꯗꯨꯝ ꯁꯤꯗ ꯂꯩꯕꯀꯣ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯗꯩ ꯑꯃꯨꯛ ꯁꯣꯝꯕꯣꯡꯒꯤ ꯔꯤꯂꯤꯞꯇ ꯑꯃꯨꯛ ꯂꯩꯔꯀꯥꯟꯗ ꯑꯣꯄꯔꯦꯁꯟ ꯇꯧꯅꯦꯅ ꯃꯁꯤꯡꯒꯥꯗ ꯅꯨꯡ ꯂꯩꯌꯦꯅ ꯑꯃꯨꯛ ꯑꯦꯄ꯭ꯔꯤꯜꯗ ꯇꯧꯔꯦ ꯑꯦꯄ꯭ꯔꯤꯜ ꯇꯧꯔꯀꯥꯟꯗ ꯏꯅꯦꯝꯕꯣꯛꯁꯨ ꯑꯃꯨꯛ ꯇꯧꯁꯜꯂꯛꯄ ꯏꯅꯦꯝꯕꯣꯛꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯜꯂꯦꯕ ꯃꯥꯅ ꯑꯃꯨꯛ ꯄꯣꯝꯃꯦꯅ ꯃꯕꯨꯛꯇ ꯃꯥ ꯍꯥꯟꯅ ꯇꯧꯔ ꯃꯇꯨꯡ ꯏꯕꯥꯅꯤꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯁꯟꯅꯔꯕꯅꯤ나 ꯁꯦꯕꯥꯗꯣ ꯈꯔ ꯐꯔꯛ ꯇꯥꯅꯔꯦꯅ ꯑꯩꯅ ꯁꯣꯝꯗ ꯏꯄꯥꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯩ ꯑꯩꯅ ꯑꯃꯨꯛ ꯏꯄꯥꯝꯗ ꯂꯩꯁꯜꯂꯦꯅ ꯑꯉꯥꯡꯗꯤ ꯁ꯭ꯀꯨꯜꯗꯤ ꯊꯥꯖꯤꯜꯂꯛꯇꯕꯅꯤꯅ ꯍꯥꯏꯗꯤ ꯃꯥꯅ ꯃꯣꯏ ꯃꯌꯥꯝ ꯆꯠꯂꯤꯃꯤꯅꯀꯣ ꯃꯥꯁꯨ ꯆꯠꯅꯤꯡꯕ ꯀꯧꯕꯅꯤꯅ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯦꯗꯃꯤꯁꯟ ꯇꯧꯁꯜꯂ ꯑꯗꯨꯝ ꯊꯥꯖꯜꯂꯦ ꯍꯧꯖꯤꯛ ꯃꯥꯏ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯀꯣ ꯆꯠꯈꯤ ꯑꯦꯛꯖꯥꯝ ꯇꯧꯔꯦ ꯏꯆꯥꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯀꯣ ꯏꯆꯟꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯕ ꯏꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯤꯡꯅ ꯆꯤꯡꯉꯥꯈꯝ ꯂꯥꯏꯖ ꯆꯅꯨ ꯆꯤꯡꯉꯥꯈꯝ ꯂꯥꯏꯖ ꯆꯅꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩ ꯁꯤ ꯌꯥꯎꯕꯒꯤꯅꯤ ꯍꯥꯏ ꯁꯣꯔꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯍꯥꯏꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁ꯭ꯀꯨꯜꯗ ꯆꯠꯈꯤꯕꯀꯣ ꯑꯦꯛꯖꯥꯝꯁꯨ ꯑꯣꯏꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯆꯠꯇꯣꯏꯅꯦꯕ ꯅꯤꯡꯊꯧꯈꯣꯡꯗ ꯑꯗꯨꯗꯁꯨ ꯏꯆꯟ ꯑꯃ ꯊꯦꯡꯅꯔꯒ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨ ꯂꯥꯛꯀꯥꯟꯗ ꯁꯤꯗꯩꯁꯤꯒ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯑꯉꯥꯡꯗꯣ ꯎꯅꯔ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯃꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯤꯕꯀꯣ ꯑꯗꯨ ꯐꯥꯎꯗꯤ ꯃꯇꯝꯗꯨꯗꯤ ꯑꯣꯏꯔꯅꯤꯗꯅ ꯑꯗꯣ ꯑꯩꯅ ꯍꯪꯅꯤꯡꯕꯗꯤꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯂꯥꯟꯗ ꯆꯥꯎꯈ꯭ꯔꯦꯀꯣ ꯂꯥꯟ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅ ꯏꯅꯥꯎꯁꯤꯅ ꯆꯠꯈ꯭ꯔꯒꯅꯦ ꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯦ ꯑꯍꯥꯟꯕ ꯀꯃꯥꯏꯅ ꯈꯪꯕꯤ ꯏꯆꯟꯅ ꯑꯍꯥꯟꯕꯁꯦ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯏꯃꯥꯒ ꯏꯅꯦꯝꯕꯣꯛꯀ ꯏꯀꯨꯕꯣꯛꯀꯅꯗꯤ ꯍꯥꯏꯗꯤ ꯑꯩꯁꯦ ꯄꯥꯈꯠꯂꯅꯦꯅ ꯃꯣꯏꯗꯤ ꯍꯥꯟꯅ ꯏꯇꯩꯗ ꯍꯥꯟꯅ ꯄꯥꯎꯁꯨ ꯄꯤꯔꯛꯄꯖꯥꯠꯅꯤ
ꯍꯣꯁꯇꯦꯜꯗ ꯄꯥꯎ ꯄꯤꯔ ꯃꯇꯨꯡꯗ ꯏꯇꯩꯅ ꯑꯃꯨꯛ ꯕꯕꯥ ꯍꯣꯏꯗ ꯄꯤꯔꯒ ꯃꯣꯏꯗ ꯑꯩ ꯉꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯇꯣꯝꯕꯗꯣ ꯕꯣꯝꯅ ꯄꯥꯜꯂꯦꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯣꯛꯇꯔꯗ ꯆꯠꯇ ꯌꯥꯔꯣꯏ ꯑꯗꯨꯅ ꯈꯔ ꯊꯨꯅ ꯆꯠꯁꯦꯅ ꯑꯩꯈꯣꯏꯁꯦ ꯆꯠꯂꯦ ꯆꯠꯂ ꯃꯇꯨꯡꯗ ꯔꯥꯁꯇ ꯄꯨꯈꯠꯂꯝꯃꯤ ꯃꯣꯏꯁꯦ ꯄꯨꯈꯠꯂ ꯃꯇꯨꯡꯗ ꯁꯣꯏ ꯀꯩꯀꯥ ꯆꯪꯗ꯭ꯔꯗꯤ ꯌꯥꯗꯦꯅ ꯒꯦꯁꯇꯣ ꯐꯅꯌꯥꯝ ꯂꯩꯅꯈ꯭ꯔꯦꯕ ꯇꯣꯟ ꯄꯣꯛꯈꯥꯏꯕꯗꯤ ꯄꯨꯡ 2 ꯁ꯭ꯋꯥꯏ ꯄꯣꯛꯈꯥꯏꯕꯖꯥꯠꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯄꯅ ꯄꯨꯡ 5-6 ꯁ꯭ꯋꯥꯏꯗ ꯒꯦꯁꯇꯣ ꯃꯌꯥꯝ ꯂꯩꯅꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯨꯁꯜꯂ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧ ꯄꯨꯁꯟꯈ꯭ꯔꯦ ꯄꯨꯁꯜꯂ ꯃꯇꯨꯡꯗ ꯃꯥꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯗ ꯂꯩꯇꯕꯖꯥꯠꯅꯤ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯐꯥꯁꯇ ꯕꯣꯝꯅ ꯁꯣꯛꯄꯅꯦꯕꯀꯣ ꯕꯣꯝ ꯁꯣꯛꯄ ꯕꯣꯝꯅ ꯁꯣꯛꯄꯗ ꯃꯥ ꯈꯛꯇ ꯁꯣꯛꯄ꯭ꯔꯥ ꯃꯊꯟꯇ ꯕꯣꯝꯅ ꯁꯣꯛꯄꯗꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄꯅꯦꯕ ꯍꯣꯏ ꯑꯗꯨꯒ ꯂꯥꯏꯀꯠꯅꯕꯅꯦꯕ ꯑꯗꯨ ꯂꯥꯏꯌꯦꯡꯕꯗ ꯀꯣꯟꯅ ꯅꯨꯡꯗꯥꯡꯗꯅꯦꯕ ꯂꯩꯇ꯭ꯔꯤꯁꯦ ꯍꯣꯏ ꯑꯗꯨ ꯐꯥꯎꯗ ꯏꯆꯟꯗ ꯐꯠꯂꯥꯎꯅ ꯍꯥꯏꯗꯣꯛꯇꯦꯕ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯀꯣꯟꯅ ꯀꯝꯕ ꯃꯇꯝꯗ ꯀꯣꯟꯅꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯔꯛꯇꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯔꯥꯁꯇ ꯑꯩꯁꯦ ꯊꯟꯅ ꯐꯝꯍꯜꯂꯦ ꯀꯅꯥꯝꯇ ꯋꯥꯔꯤ ꯁꯥꯟꯅꯍꯟꯗ꯭ꯔꯦ ꯑꯩꯁꯦ ꯄꯥꯈꯠꯂꯅꯦꯅ ꯑꯗꯨꯒ ꯄꯨꯂꯤꯁ ꯂꯥꯛꯑꯀꯥꯟꯗ ꯃꯣꯏ ꯍꯛꯆꯥꯡꯗꯣ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯕꯖꯥꯠꯅꯤ ꯑꯩ ꯋꯥꯈꯜꯗꯅ ꯆꯨꯝꯅ ꯂꯥꯛꯏꯕ ꯑꯣꯏꯅ ꯈꯜꯂꯦꯕ ꯈꯜꯂ ꯀꯥꯟꯁꯤꯗ ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯃꯤꯁꯦ ꯑꯗꯨꯝ ꯌꯣꯝꯁꯟꯅꯕ ꯑꯩꯁꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯏꯁꯥꯁꯦ ꯀꯂꯥꯁꯤꯡ ꯅꯤꯛꯄ ꯍꯧꯔꯛꯑꯦ ꯑꯗꯨ ꯑꯩꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯈꯣꯏ ꯕꯥꯍꯥꯟ ꯀꯧꯁꯟꯕꯖꯥꯠꯅꯤ ꯂꯩꯇ꯭ꯔꯦꯅ ꯑꯗꯩ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯃꯨꯛ ꯋꯥꯟꯊꯥꯔ ꯄꯣꯔ ꯄꯨꯊꯣꯔꯛꯑꯦ ꯑꯗꯩ ꯏꯅꯝꯃ ꯆꯪꯈꯤꯕꯁꯨ ꯑꯃꯨꯛ ꯄꯣꯔ ꯄꯨꯊꯣꯔꯛꯑꯦ ꯑꯩ ꯃꯁꯤ ꯀꯩꯗꯧꯔꯖꯥꯠꯅꯣꯅ ꯑꯩꯁꯦ ꯆꯦꯟꯁꯤꯜꯂꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯑꯇꯣꯝꯕꯗꯣ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯃꯣꯏꯒꯤ ꯗꯣꯛꯇꯔ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯦꯕ ꯆꯦꯟꯁꯤꯜꯂ ꯃꯇꯨꯡꯗ ꯑꯩꯅ ꯑꯝꯇꯗꯤ ꯌꯦꯡꯒꯦꯅ ꯍꯥꯏ ꯃꯣꯏꯗꯤ ꯌꯦꯡꯉꯅꯨ ꯑꯥꯗ ꯃꯣꯛꯇꯣ ꯌꯦꯡꯈ꯭ꯔꯣ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯣꯛꯇꯣ ꯑꯃꯨꯛ ꯆꯠꯂꯀꯥꯟꯗ ꯑꯁꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯦ ꯑꯗꯨꯐꯥꯎꯗ ꯌꯦꯡꯕ ꯌꯥꯔꯛꯇꯦ ꯕꯣꯝꯗ ꯃꯥꯁꯦ ꯊꯤꯅ ꯁꯣꯛꯄꯩꯅꯦꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯤ ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯅꯣꯏ ꯃꯌꯥꯝꯁꯤꯁꯨ ꯎꯅꯕ ꯂꯥꯛꯄꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯊꯧꯕ ꯏꯅꯥꯎ ꯑꯗꯨꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯣꯛꯄꯤꯔꯛꯏꯀꯣ ꯑꯗꯨꯝ ꯊꯣꯛꯇꯅꯁꯨ ꯆꯠꯀꯅꯤ ꯍꯥꯏꯗꯤ ꯉꯥꯛꯄꯤꯔꯤ ꯉꯁꯤꯁꯨꯀꯣ ꯉꯥꯛꯄꯤꯕꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯅ ꯂꯥꯛꯄꯁꯨ ꯉꯝꯖꯔꯤꯕ ꯀꯣꯏꯕ ꯈꯣꯠꯄ ꯉꯝꯃꯤꯕ ꯃꯌꯥꯝꯁꯦ ꯊꯦꯡꯅꯕ ꯉꯝꯃꯤꯁꯤꯁꯨ ꯃꯣꯏꯗꯃꯛꯇꯅꯦꯕ ꯑꯗꯨꯅ ꯃꯣꯏꯗꯤ ꯑꯊꯧꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯃꯥ ꯈꯣꯏꯗꯁꯨ ꯑꯗꯨꯝ ꯍꯥꯏꯀꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯈꯤꯕꯒꯤ ꯉꯁꯤ ꯑꯩꯅꯁꯨ ꯂꯥꯛꯑꯒ ꯏꯆꯟ ꯑꯃ ꯐꯪꯖꯔꯤꯅꯤ ꯑꯗꯨꯒ ꯃꯃꯥꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯩꯅꯦꯕ ꯑꯩꯗꯤ ꯂꯣꯏꯅꯃꯛꯁꯦ ꯏꯃꯥ ꯏꯆꯟ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯉꯁꯤꯗꯒꯤꯀꯣ ꯏꯆꯟ ꯑꯃ ꯐꯪꯉꯦꯅ ꯈꯟꯒꯦꯀꯣ ꯍꯣꯏ ꯑꯩꯅꯁꯨ ꯏꯕꯨꯡ ꯑꯅꯤꯁꯨꯏꯅ ꯈꯟꯖꯗꯣꯏꯅꯤ ꯈꯟꯕꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯋꯥ ꯑꯅꯥ ꯂꯣꯏ ꯁꯤꯌꯥꯔ ꯇꯧꯅꯁꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯁꯤ ꯂꯣꯏ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯗꯨꯒ ꯃꯄꯥ ꯂꯩꯔꯦꯀꯣ ꯁꯣꯝꯗꯁꯨ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯃꯥꯡ ꯊꯥꯅ ꯍꯤꯡꯕ ꯇꯥꯏꯀꯣ ꯍꯥꯏꯕꯗꯤ ꯅꯪꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯀꯣ ꯃꯥꯒꯤꯁꯨ ꯏꯆꯟꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤ ꯃꯣꯏꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯃꯃꯥꯡ ꯊꯥꯗꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯏꯁꯥꯒꯤ ꯄꯥꯔꯠ ꯑꯃ ꯃꯥꯡꯖꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯅꯣꯏ ꯃꯌꯥꯝ ꯊꯦꯡꯅꯕꯒꯤ ꯍꯔꯥꯎꯕꯁꯦ ꯃꯁꯤꯁꯤꯅ ꯑꯩ ꯑꯃꯗꯣ ꯃꯥꯕꯨ ꯑꯩꯅ ꯀꯥꯎꯊꯣꯛꯄ ꯉꯝꯃꯤꯁꯦ ꯑꯗꯨꯗꯨꯅꯅꯦꯕ ꯃꯃꯥꯡ ꯊꯥꯗ ꯆꯠꯆꯔꯤꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯉꯁꯤ ꯊꯣꯛꯆꯔꯛꯏꯕꯁꯦ ꯑꯗꯨꯅ ꯏꯆꯟꯕꯨꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯦꯞꯄꯤ ꯃꯌꯥꯝ ꯅꯨꯡꯁꯤꯗꯅ ꯃꯌꯥꯝꯁꯦ ꯂꯦꯞꯄꯤꯁꯦ ꯏꯆꯟꯕꯨ ꯅꯨꯡꯁꯤꯁꯦ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯥꯎꯕꯁꯨ ꯉꯝꯃꯔꯣꯏꯗꯕꯅꯤ ꯏꯅꯥꯎ ꯃꯌꯥꯝꯅ ꯊꯋꯥꯏ ꯊꯥꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯣꯛꯄꯤꯔꯛꯄꯀꯣ ꯃꯁꯤ ꯌꯥꯝ ꯇꯥꯡꯉꯕꯅꯤ ꯑꯗꯨꯅ ꯑꯊꯧꯕꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯤꯁꯦ ꯏꯅꯥꯎ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯝꯕꯒꯤꯅꯦꯕ ꯑꯗꯣ ꯃꯥꯕꯨꯗꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨ ꯂꯥꯏ ꯑꯣꯏꯈ꯭ꯔꯒꯁꯨ ꯑꯁꯤ ꯃꯥꯅ ꯂꯥꯏ ꯑꯣꯏꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤꯁꯦ ꯃꯥꯒꯤ ꯀ꯭ꯔꯦꯗꯤꯠꯇꯒꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯏꯅꯥꯎ ꯑꯗꯨꯕꯨ ꯑꯗꯨꯒ ꯏꯆꯟ ꯑꯃꯁꯨ ꯐꯪꯉꯦ ꯑꯗꯨꯅ ꯏꯅꯥꯎꯅ ꯃꯊꯛꯇꯒꯤ ꯎꯕꯤꯔꯝꯕ ꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯏꯆꯟꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯦꯌꯔ ꯂꯧꯒꯅꯤ ꯑꯗꯨꯒ ꯃꯃꯥ ꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩꯒꯅꯤ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯒꯅꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯑꯇꯩꯁꯨ ꯑꯊꯧꯕ ꯊꯣꯛꯄꯤꯔꯤꯕꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯨꯟ ꯉꯥꯛꯄꯤꯕ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯉꯥꯛ ꯁꯦꯟꯅꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏ ꯑꯉꯝ ꯑꯉꯝꯕ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯅꯨꯡꯁꯨ ꯅꯨꯡꯁꯤ ꯑꯗꯨꯒ ꯏꯆꯟꯒꯤ ꯁ꯭ꯇꯣꯔꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯝ ꯄꯣꯛꯑꯦ ꯃꯔꯝꯗꯤ ꯃꯥꯒꯤꯗꯤ ꯍꯁꯕꯦꯟꯅꯤ ꯑꯗꯨꯒ ꯃꯥꯅ ꯀꯩ ꯃꯥꯡꯖꯩꯅꯣ ꯉꯁꯤ ꯑꯗꯨꯒ ꯏꯃꯥ ꯈꯣꯏꯅ ꯀꯩ ꯃꯥꯡꯖꯩꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯃꯥꯡꯖꯔꯤꯕ ꯏꯃꯨꯡꯈꯩꯒꯤ ꯑꯋꯥꯕꯗꯣ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯕꯅꯁꯨ ꯑꯗꯨ ꯈꯪꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯗꯨꯅ ꯂꯥꯟ ꯑꯁꯤꯗꯤ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯒ
ꯀꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯊꯋꯥꯏ ꯊꯥꯔꯒ ꯀꯥꯎꯊꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯗꯤ ꯑꯗꯨꯗꯤ ꯄꯥꯝꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯗꯤ ꯁꯝꯅ ꯍꯥꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯛꯄꯒꯤꯅꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯎꯅꯅꯤꯡꯉꯤ ꯅꯨꯡꯇꯤꯒꯤ ꯄꯨꯅꯤꯡꯉꯤꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯂꯥꯞꯅꯕꯒꯤ ꯃꯔꯝ ꯑꯣꯏꯕꯒꯤꯅꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯄꯥꯡꯒꯩꯗ ꯑꯗꯨꯝ ꯆꯠꯅꯤꯡꯉꯤ ꯑꯗꯨꯒ ꯁꯣꯝꯗ ꯃꯩꯁꯅꯥꯝ ꯏꯅꯥꯎ ꯃꯩꯁꯅꯥꯝ ꯈꯥꯕ ꯈꯣꯏꯗꯁꯨ ꯆꯠꯅꯤꯡꯉꯤ ꯃꯃꯥꯗꯨꯕꯨꯁꯨ ꯐꯣꯟ ꯇꯧꯏ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯆꯠꯂꯛꯄꯒꯤ ꯉꯝꯗꯕꯅꯦꯕ ꯑꯗꯨꯕꯨ ꯃꯊꯪꯗꯒ ꯂꯥꯛꯄꯗꯗꯤ ꯑꯩꯈꯣꯏꯈꯩꯁꯦ ꯑꯗꯨꯝ ꯄꯨꯜꯂꯅꯤꯅ ꯈꯜꯂꯦ ꯕ꯭ꯂꯣꯛꯀ ꯅꯝꯗꯕ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦꯀꯣ ꯍꯥ ꯑꯁꯥꯝꯒꯤ ꯁꯤꯕꯁꯥꯒꯔꯗꯒꯤ ꯑꯗꯨꯅ ꯏꯆꯟ ꯀꯔꯤꯝ ꯈꯟꯒꯅꯨꯀꯣ ꯄꯨꯟꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯁꯤꯀꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ ꯍꯪꯁꯨ ꯍꯪꯕꯤꯔꯛꯇꯦ ꯍꯥꯏꯁꯨ ꯍꯥꯏꯕꯤꯔꯛꯇꯦꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯐꯤꯔꯣꯏꯗꯣ ꯑꯗꯨꯒ ꯋꯥꯍꯩꯗꯣ ꯄꯩꯁా ꯄꯥꯝꯕꯩ ꯅꯠꯇꯕ ꯋꯥꯍꯩꯗꯣ ꯄꯥꯝꯕꯩ ꯋꯥꯅꯤꯗ ꯃꯤꯅꯨꯡꯁꯤꯗꯣ ꯑꯗꯨ ꯏꯃꯨꯡꯒꯤꯗꯤ ꯀꯅꯥꯅ ꯍꯧꯖꯤꯛꯁꯦ ꯀꯅꯥꯅ ꯁꯨꯔꯒ ꯀꯅꯥꯅ ꯆꯥꯔꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯃꯨꯡꯁꯦ ꯏꯅꯦꯝꯕꯣꯛꯁꯨ ꯔꯤꯂꯤꯞꯇ ꯂꯩ ꯀꯅꯥꯝꯅ ꯁꯨꯗꯦ ꯀꯩ ꯂꯝꯒꯤꯗꯤ ꯁꯣꯝꯕꯣꯡꯒꯤ ꯕꯤꯔꯛ ꯀꯩꯅꯣꯒꯤꯗ ꯂꯩꯕꯅꯤ ꯑꯗꯨꯒꯤꯗ ꯂꯩꯕꯗꯣ ꯑꯗꯨꯗ ꯂꯩ ꯑꯣ ꯂꯤꯂꯤꯠꯇꯁꯨ ꯂꯩꯕ ꯏꯌꯥꯝꯕꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯣ ꯁꯤ ꯀꯃꯥꯏꯅ ꯏꯃꯨꯡꯁꯦ ꯀꯃꯥꯏꯅ ꯄꯨꯔꯛꯄꯅꯣ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯔꯤꯂꯤꯞꯇ ꯂꯩꯔꯗꯤ ꯑꯉꯥꯡꯒꯤ ꯆꯥꯒꯦ ꯍꯥꯏꯕ ꯃꯣꯏꯗꯤ ꯈꯪꯄꯣꯟꯇꯦꯗꯣ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯆꯥꯒꯦ ꯊꯛꯀꯦ ꯃꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯁꯣꯝꯗ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯗꯣ ꯁꯣꯝꯗꯗꯤ ꯂꯨꯄꯥ ꯑꯃ ꯊꯣꯛꯆꯜꯂꯛꯇꯕꯅꯤꯅꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯄꯨꯕꯁꯨ ꯉꯝꯗꯕꯅꯤꯅ ꯑꯩꯅ ꯁꯣꯝꯗ ꯂꯩꯔꯒꯗꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯉꯒꯗꯤꯅ ꯑꯩꯅ ꯄꯥꯝꯁꯤꯗ ꯂꯩꯕꯅꯦꯕ ꯆꯍꯤ ꯐꯥꯔꯛꯀꯥꯟꯗ ꯐꯤꯔꯣꯏꯒꯤ ꯃꯔꯝꯗ ꯍꯪꯕꯤꯅꯤꯡꯉꯥꯏ ꯐꯥꯎ ꯂꯥꯛꯇꯦ ꯑꯗꯨꯒ ꯃꯥꯅ ꯃꯥꯏ ꯍꯁꯕꯦꯟꯁꯦ ꯉꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯥꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯦꯟ ꯊꯨꯝꯒꯤ ꯋꯥꯔꯤ ꯈꯛꯇ ꯅꯠꯇꯦꯀꯣ ꯐꯤꯔꯣꯏ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯈꯩꯅ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯟꯕꯁꯨ ꯉꯝꯃꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕ ꯏꯅꯥꯎꯗꯨꯒꯤ ꯃꯥꯏ ꯂꯩꯍꯧꯔꯤꯕ ꯃꯄꯨꯔꯣꯏꯕꯤ ꯏꯆꯟ ꯑꯁꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯍꯪꯕꯤꯐꯝ ꯊꯣꯛꯄꯤꯗ꯭ꯔꯥ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯑꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯃꯥꯒꯤ ꯍꯥꯏꯕꯗꯤ ꯐꯤꯔꯣꯏꯒꯤ ꯃꯇꯥꯡꯗꯣ ꯁꯦꯟꯒꯤ ꯄꯥꯡꯕ ꯈꯣꯠꯄꯒꯤ ꯅꯠꯇꯕ ꯂꯥꯛꯑꯒ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯇꯥꯟꯅꯕꯤꯐꯝ ꯊꯣꯛꯇ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯕꯩ ꯋꯥꯅꯤꯗ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯉꯁꯤ ꯊꯥꯈꯤꯕ ꯊꯋꯥꯏꯗꯣ ꯃꯥꯏ ꯐꯦꯃꯤꯂꯤꯗ ꯑꯣꯏꯕꯗꯣ ꯁꯣꯝꯒꯤ ꯑꯣꯏꯔꯀꯥꯟꯗ ꯈꯪꯒꯅꯤ ꯑꯗꯨꯒ ꯅꯣꯡꯈꯛ ꯂꯥꯛꯑꯒ ꯃꯣꯏ ꯃꯅꯥꯛꯇ ꯑꯝꯇꯪ ꯐꯝꯕꯤꯔꯒ ꯋꯥꯔꯤ ꯇꯥꯟꯅꯔꯀꯥꯟꯗ ꯈꯪꯒꯅꯤ ꯑꯋꯥꯕꯁꯦ ꯀꯌꯥꯝ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯁꯨ ꯂꯥꯛꯑꯒ ꯃꯇꯥꯡꯗꯨꯒꯤ ꯃꯇꯥꯡꯗ ꯇꯥꯟꯅꯔꯒ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯐꯤꯔꯣꯏꯗꯨꯗꯤ ꯋꯥꯠꯂꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯂꯦꯞꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯁꯤꯗꯤ ꯏꯁꯥꯅ ꯈꯪꯗꯅ ꯂꯥꯛꯄꯤꯔꯒ ꯍꯪꯕꯤꯒꯗꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯑꯩꯅ ꯊꯤꯔꯛꯏꯁꯤꯅꯤ ꯊꯤꯔꯒ ꯍꯪꯕꯤꯔꯤꯁꯤꯅꯤ ꯑꯩꯅ ꯁꯦꯟ ꯃꯌꯥꯝ ꯀꯔꯤꯝꯇ ꯃꯇꯦꯡ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏ ꯑꯗꯨꯁꯨ ꯂꯥꯛꯑꯒ ꯏꯆꯟꯗꯗꯤ ꯑꯄꯦꯟꯕ ꯑꯃ ꯑꯣꯏꯔꯤꯗꯅ ꯍꯥꯏꯗꯤ ꯏꯕꯨꯡ ꯑꯁꯤꯅ ꯂꯥꯛꯑꯒ ꯂꯦꯞꯄꯤꯔꯤ ꯅꯨꯡꯁꯤꯗꯅ ꯁꯤꯗꯩ ꯍꯦꯟꯅ ꯑꯇꯩ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯑꯩ ꯂꯥꯛꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯇꯥꯟꯅꯗꯣꯏꯅꯤ ꯂꯣꯏ ꯇꯥꯟꯅꯗꯣꯏꯅꯤ ꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗꯃꯛꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅ ꯊꯋꯥꯏ ꯊꯥꯏꯅ ꯊꯋꯥꯏ ꯀꯠꯂꯤꯅꯤ ꯑꯊꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯃꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯀꯥꯎꯊꯣꯛꯄꯤꯔꯒ ꯑꯗꯨꯒ ꯍꯪꯕꯤꯗ꯭ꯔꯗꯤ ꯁꯤ ꯃꯇꯥꯡꯗ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯏꯆꯟꯒꯤ ꯑꯦꯚ꯭ꯔꯤ ꯐꯤꯔꯣꯏ ꯈꯪꯗꯦ ꯑꯦꯚ꯭ꯔꯤ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯏ ꯈꯛꯇ ꯅꯠꯇꯦ ꯂꯣꯏꯅꯃꯛꯀꯤ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯁꯣꯝꯒꯤ ꯏꯃꯨꯡꯗꯁꯨ ꯊꯣꯛꯑꯦ ꯍꯥꯏꯕ ꯂꯩꯇꯦ ꯂꯥꯟꯅꯁꯤ ꯀꯩꯁꯨ ꯂꯣꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯇꯥꯟꯅꯃꯤꯟꯅꯁꯤ ꯂꯣꯏꯅ ꯏꯃꯨꯡ ꯑꯃꯠꯇꯒꯤꯅꯤ ꯍꯥꯏꯅ ꯈꯟꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯑꯃꯠꯇꯒꯤꯅꯤ ꯑꯗꯨꯒ ꯂꯣꯏ ꯄꯨꯟꯅ ꯑꯁꯨꯃꯥꯏꯅ ꯇꯥꯟꯅꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯌꯥꯝꯅ ꯍꯧꯖꯤꯛꯐꯥꯎ ꯈꯪꯕꯤꯔꯝꯗ꯭ꯔꯁꯨ ꯑꯩ ꯚꯤꯗꯤꯑꯣꯗꯨꯒꯤ ꯊ꯭ꯔꯣꯗꯒꯤ ꯈꯪꯉꯕꯅꯤꯅ ꯑꯗꯨꯅ ꯏꯆꯟꯒꯤ ꯐꯤꯔꯣꯏ ꯃꯇꯥꯡꯗꯣ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯟꯁꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯤ ꯑꯗꯨꯒ ꯏꯅꯥꯎꯗꯨꯁꯨ ꯑꯩꯈꯣꯏꯒꯤꯅꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯌꯨꯝꯒꯤ ꯏꯁꯥꯒꯤꯇꯪ ꯈꯟꯕꯤꯔꯒꯗꯤ ꯁꯣꯝꯅ ꯚꯥꯞ ꯇꯥꯀꯅꯦꯅ ꯈꯜꯂꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯗꯨ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯅꯥꯅꯣ ꯃꯥꯁꯦ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯑꯩꯅ ꯐꯥꯎꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯃꯣꯏꯅ ꯀꯩꯒꯤ ꯚꯥꯞ ꯇꯥꯗ꯭ꯔꯤ ꯄꯦꯟꯗꯕ ꯉꯥꯛꯇ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒ ꯂꯥꯛꯄ ꯀꯥꯟꯗ ꯄꯦꯟꯗꯕ ꯉꯥꯛꯇ ꯂꯣꯏꯈꯝ ꯅꯥꯏꯗꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯀꯌꯥꯁꯤꯅ ꯑꯉꯥꯡ ꯁꯦꯝꯍꯧꯗꯣꯏꯁꯦ ꯁꯤ ꯈꯟꯕꯗ ꯃꯝꯃꯦꯕ ꯋꯥꯈꯜꯁꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯂꯩꯀꯥꯏꯒꯤꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯁꯤꯟꯐꯝ ꯆꯪꯉꯤ ꯈꯪꯉꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯏꯞ ꯊꯥꯔꯤꯕ ꯍꯧꯖꯤꯛ ꯄꯥꯡꯒꯩꯗꯗꯤ ꯆꯠꯄ ꯀꯥꯟꯗꯗꯤ ꯏꯅꯥꯎ ꯁꯣꯃꯦꯟ ꯀꯨꯃꯥꯔꯒꯤ ꯃꯇꯥꯡꯗꯀꯣ ꯑꯊꯧꯕ ꯏꯅꯥꯎ ꯁꯣꯃꯦꯟ ꯀꯨꯃꯥꯔꯒꯤ ꯃꯇꯥꯡꯗꯗꯤ ꯄꯥꯡꯒꯩꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯦꯝꯕꯔ ꯃꯌꯥꯝꯅꯀꯣ ꯃꯣꯏꯅ ꯌꯥꯝ ꯐꯖꯅ ꯌꯨꯝꯒꯤ ꯇꯧꯅ ꯈꯜꯂꯒ ꯑꯁꯨꯛ ꯆꯥꯎꯅ ꯇꯧꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯎꯕꯗ ꯑꯩ ꯄꯦꯜꯂꯦ ꯂꯩꯀꯥꯏ ꯑꯃꯒꯤ ꯍꯥꯏꯕꯗ ꯑꯗꯨꯃꯥꯏꯅ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛ ꯑꯣꯏꯔꯛꯑꯒꯗꯤ ꯌꯥꯝꯅ ꯄꯦꯟꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯄꯥꯡꯒꯩꯒꯤ ꯂꯩꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏꯅ ꯀꯩꯗꯧꯕꯩ ꯉꯝꯗ꯭ꯔꯤꯅꯣ
ꯑꯐꯕ ꯍꯥꯏꯁꯦ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯀꯥꯏꯒꯤꯗꯨꯅ ꯌꯨꯝꯒꯤ ꯃꯤ ꯇꯧꯅ ꯐꯤꯜ ꯇꯧꯔꯒꯗꯤ ꯑꯗꯨ ꯌꯨꯝꯒꯤ ꯃꯤꯗꯨꯁꯨ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕ ꯂꯩꯀꯥꯏꯁꯤꯃ ꯑꯩꯒꯤ ꯌꯨꯝꯒꯤ ꯇꯧꯅꯅꯤꯀꯣ ꯉꯁꯤ ꯏꯆꯥ ꯑꯃ ꯑꯊꯧꯕ ꯂꯩꯈꯤꯗ꯭ꯔꯁꯨ ꯃꯌꯥꯝ ꯑꯃ ꯏꯆꯥ ꯐꯪꯉꯤ ꯃꯌꯥꯝ ꯑꯃ ꯏꯆꯤꯟ ꯏꯅꯥꯎ ꯐꯪꯉꯤ ꯃꯌꯥꯝꯅ ꯂꯦꯞꯄꯤꯔꯒ ꯐꯤꯔꯣꯜꯒꯗ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯐꯖꯅ ꯅꯥꯟꯅ ꯑꯗꯨꯅ ꯑꯦꯚ꯭ꯔꯤ ꯂꯩꯀꯥꯏꯗ ꯁꯨꯃꯥꯏꯅ ꯇꯥꯔꯛꯄꯁꯤꯡꯁꯦ ꯃꯁꯤ ꯂꯩꯀꯥꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯅꯀꯣ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯀꯥꯟꯗ ꯑꯣꯏꯗꯤ ꯇꯥꯟꯅꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏ ꯌꯥꯎꯖꯒꯦ ꯑꯗꯨꯝ ꯏꯟꯚꯥꯏꯠ ꯇꯧꯔꯦ ꯑꯗꯨꯝ ꯌꯥꯎꯖꯒꯦꯗꯅꯤ ꯑꯩꯈꯣꯏꯗꯤ ꯂꯦꯞꯀꯦ ꯑꯩꯈꯣꯏꯗꯤ ꯂꯦꯞꯀꯦꯇꯅꯤ ꯑꯩꯅ ꯂꯩꯔꯤꯀꯥꯟꯗꯗꯤ ꯏꯆꯟ ꯈꯣꯏ ꯃꯌꯥꯝ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯇꯥꯔꯛꯄꯗ ꯑꯗꯨꯅ ꯄꯥꯡꯒꯩꯒꯤ ꯂꯩꯀꯥꯏꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄꯤꯕꯗꯣ ꯍꯥꯏꯗꯤ ꯏꯅꯥꯎꯒꯤ ꯁ꯭ꯇꯦꯆꯨ ꯐꯥꯎꯗ ꯁꯦꯝꯕꯤꯗꯅ ꯃꯌꯥꯝꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯗꯣ ꯌꯥꯝ ꯊꯤꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯗꯣ ꯊꯧꯕꯩ ꯂꯨꯞꯇꯨꯅ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕꯤ ꯈꯣꯠꯄꯤ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯊꯤꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯣꯛꯆꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯦꯚ꯭ꯔꯤ ꯂꯩꯀꯥꯏꯗ ꯇꯥꯕꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯏꯆꯟꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯂꯥꯛꯄꯗꯩꯅ ꯃꯣꯏꯁꯦ ꯂꯣꯏꯅꯃꯛ ꯑꯩꯅ ꯅꯨꯡꯁꯤꯔꯕ ꯏꯁꯥꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟꯒꯨꯝꯅ ꯈꯟꯖꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯂꯦꯞꯄꯦ ꯃꯌꯥꯝ ꯀꯔꯝ ꯀꯥꯟꯗꯩ ꯂꯦꯞꯄꯤꯒꯦ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯂꯦꯞꯄꯦ ꯍꯧꯖꯤꯛꯇꯩꯅ ꯑꯗꯨꯅ ꯑꯩꯒꯤꯔꯣꯝꯗꯒꯤ ꯑꯩꯅ ꯉꯝꯖꯕ ꯍꯥꯏꯕꯨ ꯏꯆꯟꯒꯤ ꯖꯤꯄꯦ ꯅꯝꯕꯔꯗ ꯑꯩꯁꯨ ꯑꯉꯝꯕ ꯀꯩꯅꯣꯝꯇꯪ ꯀꯥꯞꯄꯝꯒꯅꯤ ꯁꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯅꯦ ꯏꯕꯨꯡꯅꯤ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯛꯁꯦꯞ ꯇꯧꯒꯗꯕ ꯑꯇꯣꯞꯄꯗꯧꯅ ꯈꯟꯕ ꯌꯥꯗꯦꯀꯣ ꯏꯕꯨꯡꯅꯤ ꯍꯥꯏꯅ ꯈꯜꯂ ꯐꯣꯟꯗ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯁꯨ ꯂꯩꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕ ꯏꯆꯟ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯉꯝꯖꯕ ꯂꯨꯄꯥ 500 ꯈꯛ ꯖꯤꯄꯦ ꯇꯧꯖꯔꯝꯕꯅꯤ ꯑꯉꯥꯡꯗ ꯑꯆꯥꯄꯣꯠꯇꯁꯨ ꯄꯤꯖꯕꯤꯌꯨ ꯍꯥꯏꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩ ꯖꯤꯄꯦ ꯅꯝꯕꯔ ꯏꯆꯟꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯏꯆꯟ ꯑꯁꯤꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯁꯤ ꯃꯁꯤ ꯑꯃꯇꯪꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤ ꯃꯤꯡ ꯀꯩ ꯀꯧꯏ ꯑꯕꯦꯝꯃ ꯂꯥꯏꯖꯥ ꯂꯥꯏꯖꯥ ꯀꯥꯏꯅꯦ ꯂꯥꯏꯖꯥ ꯀꯥꯏꯒꯅꯣ ꯂꯥꯏꯖꯥ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯂꯝꯃꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯥꯛꯑꯝꯃꯦ ꯅꯪ ꯁ꯭ꯀꯨꯜꯗꯩ ꯂꯥꯛꯑꯒ ꯑꯃꯨꯛꯀ ꯆꯪꯉꯛꯀꯦꯅ ꯆꯪꯉꯛꯏꯅꯦ ꯅꯪ ꯊꯦꯡꯅꯒꯦ ꯂꯥꯏꯖꯥ ꯍꯥꯎꯕꯤ ꯆꯥꯅꯕꯁꯦ ꯁꯤ ꯄꯥꯏꯁꯤꯜꯂꯣ ꯂꯥꯏꯖꯥꯁꯦ ꯂꯥꯏꯖꯥ ꯊꯦꯡk you ꯂꯥꯏꯖꯥ ꯁ꯭ꯀꯨꯜ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯁꯤꯀꯣ ꯅꯥꯕ ꯌꯥꯗꯦꯀꯣ ꯂꯥꯏꯖꯥꯅ ꯃꯃꯥ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯊꯦꯡꯅꯍꯧꯗ꯭ꯔꯦ ꯑꯗꯨꯗ ꯑꯣꯏꯗꯣꯏꯔꯥ ꯑꯣ ꯂꯥꯏꯖꯥ ꯃꯥ ꯊꯦꯡꯉꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏꯐꯦꯠꯇꯪ ꯂꯥꯏꯖꯥ ꯎꯅꯔꯝꯒꯦ ꯂꯥꯛꯑꯝꯕꯅꯦ ꯑꯃꯨꯛ ꯅꯣꯡꯃ ꯂꯥꯛꯀꯦꯀꯣ ꯃꯥ ꯍꯣꯏ ꯃꯥ ꯆꯠꯂꯨꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯀꯔꯤꯝ ꯈꯟꯕꯤꯒꯅꯨ ꯃꯥ ꯏꯀꯥꯏ ꯂꯥꯏꯖꯥ ꯏꯀꯥꯏ ꯄꯣ ꯂꯩꯁꯥꯕꯤꯅꯤ ꯏꯀꯥꯏ ꯇꯥꯕꯅꯤ ꯂꯥꯛꯀꯅꯤ ꯂꯥꯛꯑ ꯈꯪꯅꯔ ꯂꯣꯏꯔꯦ ꯕꯥꯏ ꯕꯥꯏ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ